Moi babu, akhoi bo hospital sida kayang kuina lagi doino. Phane di kuire mi kuina leira isya. Sidagi di ai isana yada ba thaba amta tawraro. Aduni ne mama. Aishu hojikti pelaktrabani ne. Taibong mapuse leiti haibadi yaba nateko. Nasanu pise hojikti khardi pharedana. Aidi sumaina pharakani kaise khalludrabani. Adugane nasanu pigi sida duty tawriba nupa macha ma yauribase. Magi lamandi akhoi yam tolabani. Mai mapandagi ne nang nasanu pina hujik oire isi. Hoine. Hayeng isana pharaba kandane akhoi punna saksara ama saminaba taredana. Hema, iche lairo. Hoi laine. Aise khara thure. Noi dasnabu sida laigibro. Oh, laiye. Kai lairegi che? Se. Mana ne Shillong da Negrims ki exam tharubado khalleba. Hema, adudi yam phai che. Dasnagi nungai ba pawam laire. Kaino iche sibo. Si kai mange. Kaino badubo. Nangna Shillong da tharuba exam do khalleba. Adugi appointment letter ne. Ha, adudi yam nungai paw ni ne. Ngasimak pung ani da join tawgadabani. Ngasima. Hoi. Thumandra ne haibo iche. Iche, ngasimak natradi yadabra. Yadre. Pung ani da join tawgadabani hai. Aina kai thendagi halakpadane. Chi se piramni bani. Moina khitang posten delay tawbazani da. Ado pung ani da join tawgadabani na noigi MS ka do khoini unarurasira. Ai flight ticket ka loi ka abani ko. Ado iche MS na bo yarakadra ne. Hojik chattoy dibo. Kaino yada yabra ne. Lairaba masi aina semasu ikpadi midi oiredana. Aigi ikpadi mani ne mani. Lairabi masi aina nungsina kaujaba sana. Ichegi mani sana. Laira zarasu aikhoisu thamoi pali nungsiba masak khangi. Mina usitaba yabra ne. Lao chatnanaba tawrase. Lairaba khoisu thamoi pali nungsiba masak khangi haibase. Khanghangadabani. Iche na makhada MS to go na biramo. Ai block tam ta chamki. Linthoy, ai block te memom ta unaruki. Khadi thuro ko biramo. Ai yam thula ge. Linthoy, isi amuk chatlugi ge ko. Ko na muk thengnarasi ko. Hoi se. Ibema. Hujiki nupam sadubu nangmu singjamai deini haidaine. Mani ma. Hujiki nupam sadudi Akhoi ibemaga hana khangnaba nupa macha adune. Ai yamna ningamaktreda. Ai hana dagi mase sinai hena khanbaduni ne. Imanasu hanasu yam ngangbikrabane. Kamai tawni sidia. Ai yam pelaktreda. Ima, ai imada kainomtang hangjage. Kaino ibema hekta hayo. Sanarembina yum palisibu kadaidano. Nupado kai thabak togeba. Hauzik phawba hospital sida mai nupana laktrisibu karigino. Mapandaga postinga taraga leikhibra. Ibema warisi aina kari haina tamgadabano. Ima wari se nachana khara khangjarabadi amana magi mateng pangba aina su khara ngamgani. Pare ichana adu yongna khangamte. Imali rage ichana pise mayum pantri Ha Ichagi damakta haina singnaba nupa macha ama lei. Nupa macha adugi mapaga akhoiga ya close oina tinne. Nang pamungda hana piu. Oh, yare. Nangi tamoda hana piu na. cha paise. Ai di pai bena tie tha dau ne. Sai ne. Tamna thau. Sari bu chaji bu sai ne. Masidi hoida babo. Mi sai ngai de pai thajili. Mwa, tamna thau. Hoi babo. Kenadra, nasan biji yang. Ing tapadana, masakasi phajadro.
ꯅꯪꯒ ꯌꯥꯝ ꯈꯦꯠꯅꯩꯀꯣ ꯍꯣꯏꯕ ꯄꯥꯕꯨꯡ ꯑꯩꯅꯁꯨ ꯅꯍꯥꯟ ꯍꯥꯏꯔꯤꯗꯨꯗꯤ ꯃꯁꯛꯁꯨ ꯐꯖꯩ ꯏꯪꯁꯨ ꯏꯪꯉꯦꯅ ꯍꯥꯏꯔꯤꯗꯨꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯃꯥꯕ ꯍꯣꯏꯗ ꯏꯆꯥꯁꯤꯗꯤ ꯏꯀꯥꯏꯔꯨꯅꯨ ꯑꯩꯈꯣꯏ ꯌꯨꯝꯁꯤꯁꯨꯅꯦ ꯅꯈꯣꯏ ꯌꯨꯝꯒ ꯆꯞ ꯃꯥꯟꯅꯩꯅ ꯈꯜꯂꯣ ꯑꯗꯨꯅꯤ ꯅꯪꯒꯤ ꯄꯥꯕꯨꯡꯒ ꯑꯩꯒ ꯇꯤꯟꯅꯔꯛꯏꯁꯦ ꯉꯁꯤ ꯉꯔꯥꯡꯇꯒꯤ ꯅꯠꯇꯦ ꯊꯥꯏꯅ ꯑꯌꯨꯛꯀꯤ LP ꯁ꯭ꯀꯨꯜꯗꯒꯤ ꯍꯧꯃꯤꯟꯅꯔꯛꯏꯅꯤꯅꯦ ꯑꯗꯨꯅꯦ ꯄꯥꯕꯨꯡ ꯅꯍꯥꯟꯒꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯉꯁꯦꯅ ꯇꯛꯄꯗꯣ ꯑꯩꯅ ꯁꯨꯡꯌꯥ ꯌꯥꯗꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯣꯏꯅ ꯌꯥꯔꯦ ꯄꯥꯕꯨꯡ ꯑꯩ ꯌꯥꯔꯦꯀꯣ ꯑꯩ ꯃꯁꯤꯗꯤ ꯃꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯍꯣꯏꯕ ꯅꯪ ꯄꯥꯕꯨꯡꯅꯦ ꯅꯪ ꯏꯃꯥꯅꯦ 이베ꯃꯅꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯟꯅꯔꯒ ꯁꯥꯒꯗꯕ ꯋꯥꯔꯤꯅꯤꯅꯦ ꯍꯣꯏ ꯄꯥꯕꯨꯡ ꯅꯪ ꯍꯦꯛꯇ ꯌꯥꯎꯁꯜꯂꯦ ꯑꯋꯣꯄꯥ ꯁꯥꯔꯗꯅ ꯃꯁꯤꯗꯤ ꯍꯣ ꯑꯗꯣ ꯑꯩ ꯏꯁꯥꯅ ꯌꯥꯖꯔꯦ ꯍꯥꯏꯕ ꯄꯥꯕꯨꯡ ꯀꯔꯤ ꯑꯉꯥꯡꯅꯣ ꯃꯁꯤ ꯑꯉꯥꯡ ꯑꯁꯤꯗꯤ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯖꯁꯅꯨ ꯀꯩꯗꯧꯒꯦꯅꯤ ꯏꯇꯥꯎ ꯃꯈꯣꯏ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯀꯩꯗꯧꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯉꯥꯡ ꯉꯥꯡ ꯂꯩꯔꯦ ꯏꯆꯥ ꯅꯨꯄꯤꯁꯨ ꯀꯩꯅꯣ ꯈꯔꯗꯤ ꯉꯥꯡꯍꯟꯁꯤꯗꯅ 이베마 ꯅꯪꯁꯨ ꯈꯔ ꯍꯥꯏꯌꯨꯗꯅ ꯍꯣꯏꯅꯦ ꯄꯥꯕꯨꯡ ꯂꯦꯝꯕꯤ ꯄ꯭ꯂꯤꯖ ꯂꯦꯝꯕꯤ ꯕꯦꯝꯃ ꯅꯪꯁꯨ ꯀꯩꯅꯣ ꯅꯪ ꯄꯥꯕꯨꯡꯁꯨ ꯂꯩꯔꯤ ꯅꯪ ꯇꯥꯃꯣꯁꯨ ꯂꯩꯔꯤ ꯅꯪ ꯑꯄꯥꯝꯕꯗꯣ ꯀꯩꯅꯣ ꯈꯔ ꯍꯥꯏꯌꯨꯗꯅ 하요 이샤기 아빠마수 거리 레이 하요네 ꯄꯥꯕꯨꯡ ꯑꯩꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯍꯥꯏꯖꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯑꯗꯣ ꯄꯥꯕꯨꯡ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯈꯛꯇꯤ ꯂꯩ ꯄꯥꯕꯨꯡ ꯅꯆꯥꯅ ꯇꯝꯖꯔꯤꯕ ꯏꯍꯩꯁꯦ ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯈꯔꯗ ꯑꯣꯏꯔꯁꯨ ꯄꯥꯡꯖꯕ ꯉꯝꯒꯗ꯭ꯔꯅ ꯈꯟꯖꯔꯒ ꯇꯝꯃꯨꯕꯅꯤ ꯃꯁꯤ ꯃꯇꯝꯗꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯒꯦ ꯈꯟꯖꯔꯤ ꯃꯁꯤ ꯃꯉꯥꯏꯔꯦ ꯄꯥꯕꯨꯡ ꯑꯃꯗꯤ ꯑꯩꯕꯨ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥ ꯏꯄꯥꯒꯤ ꯃꯐꯝꯗ ꯅꯆꯥꯅ ꯅꯤꯖꯒꯗꯕ ꯍꯥꯏꯕꯕꯨ 하요네 이샤기 아닝버도 하요네 ꯑꯗꯨꯒ ꯄꯥꯕꯨꯡ ꯄꯨꯟꯁꯤꯁꯦ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯉꯩꯗꯒꯤꯅ ꯆꯦꯟꯕ ꯆꯣꯡꯕ ꯁꯥꯟꯅꯕ ꯉꯝꯂꯕ ꯃꯇꯝ ꯐꯥꯎꯕꯗ ꯅꯤꯡꯁꯤꯡꯉꯨꯕꯗ ꯅꯆꯥ ꯌꯥꯝ ꯀꯜꯂꯛꯆꯩ ꯃꯇꯝꯗꯨꯗ ꯅꯆꯥꯅ ꯈꯟꯖꯈꯤ ꯀꯔꯝꯕ ꯃꯇꯝꯗ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯛꯀꯗꯒꯦꯅ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯆꯥ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯗꯨꯅ ꯃꯤꯔꯛ ꯊꯤꯟꯕ ꯍꯧꯔꯦ ꯑꯐ ꯐꯠꯇ ꯈꯪꯂꯕ ꯃꯤꯀꯨꯞꯁꯤꯗꯗꯤ ꯄꯤꯛꯂꯤꯉꯩꯒꯤ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗꯨꯅ ꯍꯦꯟꯅ ꯄꯥꯝꯖꯔꯦ ꯑꯩ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯄꯥꯕꯨꯡ ꯑꯩ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯕꯦꯝꯃ ꯃꯣꯏ ꯄꯥꯕꯨꯡ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯅꯨꯡꯁꯤꯗ ꯀꯌꯥꯗ ꯁꯦꯡꯈ꯭ꯔꯕꯅꯣ ꯃꯥꯅ ꯈꯜꯂꯤꯕꯨ ꯆꯥꯎꯔꯛꯂꯦ ꯁꯥꯡꯉꯛꯂꯦ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯂꯁꯤ ꯍꯥꯏꯔꯛꯑꯅꯤ ꯁꯤꯅꯤꯅꯦ ꯒꯨꯗ ꯏꯆꯥꯗꯅꯤ ꯀꯌꯥꯗ ꯁꯤꯡꯈ꯭ꯔꯕ ꯑꯉꯥꯡꯅꯣ ꯑꯁ ꯄꯥꯕꯨꯡ ꯅꯔꯁꯄꯨ ꯀꯩ ꯀꯥꯟꯗꯕꯗ ꯇꯝꯗ꯭ꯔꯁꯨ ꯌꯥꯕ ꯇꯨꯝ ꯂꯩꯌꯣ ꯍꯩ ꯄꯥ ꯁꯥꯔꯅ ꯍꯨꯝꯖꯤꯜꯂꯛꯇꯅ ꯑꯋꯣꯄꯥ ꯏꯁꯥ ꯁꯥꯔꯗꯅ ꯉꯥꯏꯈꯣ ꯅꯣꯏ ꯂꯨꯍꯣꯡꯕꯗꯣ ꯑꯝꯇ ꯂꯦꯞꯀꯣ ꯑꯩ ꯂꯨꯍꯣꯡꯕ ꯌꯥꯈꯤꯔꯣꯏꯅꯦ ꯍꯟꯊꯣꯛ ꯑꯩ ꯂꯨꯍꯣꯡꯕ ꯌꯥꯈꯤꯔꯣꯏꯅꯦ ꯀꯔꯤꯒꯤ ꯂꯨꯍꯣꯡꯕ पुलिस ने
ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯩ ꯂꯩꯔꯒꯦ ꯏꯕꯨꯡꯉꯣ ꯑꯩ ꯁꯤꯉꯣ ꯑꯩ ꯅꯨꯄꯤ ꯃꯆꯥꯗꯣ ꯄꯨꯔꯣ ꯅꯨꯄꯤ ꯃꯆꯥꯗꯣ ꯄꯨꯔꯣ ꯅꯨꯄꯤ ꯃꯆꯥꯗꯣ ꯄꯨꯁꯂꯧꯅꯦ ꯑꯩ ꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯑꯩ ꯃꯌꯥꯝ ꯃꯨꯟꯅ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯅꯨꯄꯤ ꯃꯆꯥꯁꯦ ꯁꯛ ꯇꯥꯛꯆꯒꯦ 하유 나 하이니 뭐들로 하유 하유네 에일리네 하유네 mayam ai kainomta haijegi 하이 까나요 매am 따나 봐요 ngasi luhongdoriba nupa se aiga sahi ani gi mamangdagi delhi da leminaraklabani aigi imung unong dona leminaraklabani maga aiga haina khibagi matungina mafam asida tholakpane aduga mana lonaga luhongdana leirame aise tha ani hungi naupuduna leirabane mayamna ai yawa se amuk tawbiyo 아야레레 시대 그리 롱바 시대 뭐 그리 롱노 봐 롱비야로이 아이 레포 ꯏꯇꯥꯎꯅ ꯇꯧꯕꯤꯔꯤꯕꯁꯤ ꯀꯔꯤꯅꯣ ꯀꯩꯅꯣ ꯏꯟꯁꯄꯦꯛꯇꯔ ꯅꯪ ꯉꯁꯤ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯐ ꯅꯨꯡꯉꯥꯏ ꯇꯥꯡꯈꯠꯂꯛꯄ ꯅꯨꯃꯤꯠꯁꯤꯗ ꯏꯟꯁꯄꯦꯛꯇꯔ ꯀꯣꯏꯅ ꯑꯣꯠꯄꯤꯔꯤꯕ ꯊꯧꯒꯜꯂꯣꯟꯁꯤ ꯀꯩꯅꯣ 에라 사 강나 강신나도 사노다 나사 옥대버지 강클라가 마라 레제데비 누피 마사세 마란 치기 싫어 예. 에드마이 또비노 ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯏꯕꯤꯗꯦꯟꯁ ꯄ꯭ꯔꯨꯐ ꯅꯪ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯏꯟꯁꯄꯦꯛꯇꯔ 에비덴스 뭐 실레네 그래. 세 ngасai 너 파일 라게 하면서 세세 에비덴스 뱀 엉팅 비우세 엉팅 비우 마기 DNA 테스트 리포트 아마디 코र्ट की एविडेंस ngase ngai bdu theng pare Birose ai kanale no pase restaurant ai vorse restaurant ne 사 ai chal 사 ai chal 사 ai chalu ne ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯇꯥꯎ ꯏꯁꯥ ꯑꯣꯛꯇꯕ ꯄꯣꯛꯅꯕꯒꯤ ꯃꯍꯩ ꯑꯩ ꯏꯇꯥꯎꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯒꯤ ꯔꯥꯍꯁ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ ꯏꯇꯥꯎ ꯌꯥꯔꯦ ꯑꯩ ꯂꯣꯏꯅ ꯑꯣꯏ ꯅꯪꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩꯒꯤ ꯏꯃꯨꯡꯅ ꯑꯩꯒꯤ ꯏꯆꯥꯅ ꯂꯩꯈꯥ ꯇꯥꯔꯤꯕꯁꯦ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯕꯨ ꯆꯣꯞꯄ ꯅꯪꯍꯜꯂꯤꯕꯁꯦ ꯅꯈꯣꯏꯒꯨꯝꯕ ꯊꯥꯔ ꯀ꯭ꯂꯥꯁꯁꯦ ꯇꯤꯟꯅꯔꯨꯕꯗꯒꯤꯅꯤ ꯅꯈꯣꯏꯕꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥꯅꯤ ꯍꯥꯏꯅ ꯑꯩꯅ ꯆꯥꯎꯊꯣꯛꯆꯔꯨꯕꯅꯤ ꯇꯨꯀꯠꯆꯩ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯆꯠꯈ꯭ꯔꯣ ꯑꯩꯕꯨ ꯑꯝꯇꯗꯤ ꯉꯥꯛꯄꯤꯌꯨ ꯆꯠꯂꯣ ꯅꯈꯣꯏꯒꯤ ꯁꯪꯒ ꯇꯧꯕ ꯄꯥꯝꯗꯦ ꯇꯨꯀꯠꯆꯩ ꯆꯠꯂꯣ ꯕꯦꯃꯥ ꯏꯄꯥ ꯂꯥꯜꯂꯦ ꯕꯦꯃꯥ ꯏꯄꯥꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯉꯥꯛꯇꯅꯤꯅꯦ ꯕꯦꯃꯥ ꯏꯄꯥ ꯂꯥꯜꯂꯦ Ima, kadaidano mi nangna chakadorisibo? Moi babong! ima ai kaisu chatloi me imung sida ai bu phajin punjin duna thamlaga nakhoi na nungai se kaino haiba kaino ba nakhoi na nungai se ꯏꯄꯥꯒꯤ ꯕꯦꯃꯥ ꯏꯆꯥꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯌꯨꯅꯦ ꯏꯄꯥꯗ ꯍꯥꯏꯌꯨꯅꯦ ai nakhoi na haiba loina illedana luhongo haiba so ine yakredana adubu ima ga babung ga na sembi gi banu padudi nupi angang leiba nupa oiramedana hojikti na chase miyam na nokna fam oirabane nakhoi bena ba ai kai dawai no kari to kho ai no ꯕꯦꯃꯥ ꯏꯄꯥ ꯂꯣꯏꯅ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤꯅꯦ ꯏꯆꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯏꯄꯥ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯑꯗꯨꯕꯨꯅꯦ ꯕꯦꯃꯥ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯏꯆꯥ ꯅꯪ ꯅꯊꯟꯇꯅꯤꯅꯦ ꯍꯥꯏꯌꯨ ꯏꯆꯥꯕꯨ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ babung ai mana ba amta unazarugi ai thuna halake ba babung ai amta chacharuge ba babung ꯐꯔꯦ ꯆꯠꯂꯣ ꯍꯥꯏ ꯃꯇꯝ ꯐꯠꯇꯦ ꯉꯟꯅ ꯍꯜꯂꯛꯎꯀꯣ ꯆꯠꯂꯣ Bima, ꯍꯥꯏ ꯃꯃꯥ moi babong. ꯆꯠꯆꯔꯨꯔꯁꯨꯅꯨ ꯈꯥꯝꯃꯨꯔꯨꯅꯨꯅꯦ ꯀꯗꯥꯏꯗꯅꯣ ꯅꯆꯥꯅꯨꯄꯤꯁꯤꯗ ꯆꯠꯈ꯭ꯔꯤꯁꯤꯕꯨ ꯑꯩ ꯌꯥꯝ ꯆꯤꯡꯅꯩꯌꯦꯕ ꯃꯥꯒꯤ ꯃꯅꯦꯕ ꯅꯨꯄꯥꯝꯆꯥꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯕ ꯑꯣꯏꯔꯝꯃꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯂꯨꯍꯣꯡꯉꯨꯔꯦ ꯍꯥꯏꯗꯅ ꯂꯥꯟꯅ ꯂꯧꯕꯤꯔꯣꯏꯗ꯭ꯔꯥꯕ ꯁꯦ ꯌꯦꯡꯉꯣꯏ ꯅꯆꯥꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯃꯔꯥꯏꯅꯅꯦ ꯊꯨꯅ ꯍꯟꯖꯔꯛꯀꯅꯤ ꯀꯩꯝꯇ ꯈꯜꯂꯨꯔꯅꯨ
ꯗꯥꯃꯅꯤ ꯏꯃꯥ Ibema, masini wari ay babu. Wari se nang kanam taday do kanuko. ꯍꯣꯏ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯆꯪꯉꯨꯏꯌꯦ ꯃꯥꯁꯤ ꯀꯅꯥꯅꯣꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯆꯜꯁꯤꯡꯅꯤ ꯑꯩ ꯑꯇꯩ ꯄꯦꯁꯦꯟꯁꯤꯡ ꯆꯦꯛ ꯑꯃꯇ ꯇꯧꯔꯨꯈꯤꯒꯦ 그러게 봐. 아이고 잠깐만요. 린토이. 이마. 린토이. 이마. 다만이디. 지금. 시캉브랭우. 세. 모이 미돔도 끌어줘 쩔어. 가르토나 쩔어. 시캉브랭우. 다만이. Bima, Malaysia. Isabo kaidaurage ba? 다만이 hojik sinala harido mo. 다만이 piyo ay mane. Kain na nang harido mo. 다만이 piyo. Kain na nang harisi mo. 다만이. Kain na nang harisi mo. Imana harisi tao ba? Nang pagkita dating. 다만이. Kanino ay tawdorisi mo? ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯁꯤꯗꯤ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯤꯒꯤ ꯃꯆꯥꯗꯨꯗ ꯑꯩꯅ ꯀꯃꯥꯏꯅ ꯍꯥꯏꯔꯨꯗꯣꯏꯅꯣ 이마기 이마 이마 뭐 kaidaw ay mo no Kaya no ni masibo Mania Spungji yadri ne Reporting hours yadri ꯍꯣꯏ ꯁꯤ ꯑꯗꯨꯗꯤ ꯑꯩ ꯐꯤ ꯑꯃꯇ ꯑꯩ ꯍꯣꯡꯈꯤꯒꯦ ꯅꯣꯏ MS ꯀ ꯂꯣꯏ ꯎꯅꯔꯝꯃꯕꯅꯤ ꯌꯥꯍꯧꯔꯕꯅꯤ 다스나 amta ngaikhу ꯑꯁ ꯑꯩ ꯀꯨꯏꯅ ꯂꯥꯏꯔꯤꯛ ꯇꯧꯁꯨ ꯅꯠꯇꯕꯁꯦ ꯐꯠ ꯂꯥꯎ ꯂꯥꯛꯑꯗꯕꯅꯤ ꯏꯆꯦꯅ ꯊꯦꯡꯉꯤꯅ ꯃꯄꯥꯟꯗ ꯉꯥꯏ ꯂꯩꯔꯦꯕ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ 다만이 sana ngasi 다사나기 apunma mingse ay amukta pena kausake 다만이 sana ꯂꯤꯟꯊꯣꯏ ꯉꯁꯤ ꯅꯪꯒꯤ ꯅꯇꯧꯁꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯏꯆꯦꯒꯤ ꯌꯥꯊꯪ ꯄꯨꯗꯨꯅ ꯁꯤꯂꯣꯡ ꯅꯦꯒ꯭ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩ ꯉꯁꯤꯃꯛ ꯖꯣꯏꯟ ꯇꯧꯔꯒꯗꯕꯅꯤ ꯑꯗꯣ ꯑꯩ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯊꯣꯛꯂꯛꯀꯅꯤ ꯃꯌꯥꯝꯒ ꯐꯦꯌꯔꯋꯦꯜꯒ ꯇꯧꯒꯗꯕ ꯌꯥꯝ ꯋꯥꯠꯂꯤ ꯀꯩꯒꯤꯅꯣ ꯅꯪꯅꯗꯤ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯗꯨꯕꯣ ꯑꯩ ꯈꯪꯉꯦ
ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯋꯥꯕꯤꯈꯤꯕ ꯈꯟꯕꯤꯈꯤꯕ ꯄꯨꯝꯅꯃꯛ ꯑꯩ ꯀꯥꯎꯗꯦ ꯁꯦ ꯂꯤꯟꯊꯣꯏ ꯆꯠꯁꯦ ꯑꯩ ꯊꯦꯡꯈ꯭ꯔꯅꯦꯕ ꯂꯥꯛꯑꯣ ꯗꯥꯁꯅꯥ ꯆꯠꯂꯝꯗꯥꯏꯁꯤꯗ ꯃꯥꯕꯨꯗꯤ ꯅꯨꯡꯁꯤꯅ ꯑꯝꯇ ꯀꯧꯕꯤꯔꯝꯃꯨ ꯀꯅꯥ ꯍꯥ ꯀꯅꯥꯕꯨꯅꯣ ꯀꯅꯥꯕꯨꯅꯣ ꯂꯤꯟꯊꯣꯏ ꯗꯥꯒꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯂꯔꯣꯏꯅ ꯈꯟꯈ꯭ꯔꯕꯤ ꯄꯨꯟꯁꯤꯗ ꯌꯨꯝ ꯐꯥꯎꯕ ꯄꯥꯜꯂꯔꯣꯏꯅ ꯂꯦꯞꯈꯤꯕꯗꯣ ꯑꯗꯣ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ ꯗꯥꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯝꯕꯤ ꯁꯅꯔꯦꯝꯕꯤ ꯂꯤꯟꯊꯣꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯑꯩꯒꯤ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯎꯠꯂꯤꯕ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯤꯕꯨ ꯑꯁꯦꯡꯕꯅꯤ ꯗꯥꯁꯅꯥ ꯅꯍꯥꯛ ꯁꯅꯔꯦꯝꯕꯤꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯉꯝꯒꯗ꯭ꯔꯣ ꯂꯤꯟꯊꯣꯏ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩ ꯍꯧꯖꯤꯛ ꯈꯨꯝꯕꯒꯤ ꯃꯇꯝ ꯆꯥꯗ꯭ꯔꯦ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯃꯍꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯤꯅꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕ ꯉꯁꯤꯗꯤ ꯃꯍꯥꯛ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯇꯥꯝꯅ ꯂꯩꯈ꯭ꯔꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯅꯧꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯍꯜꯂꯤꯁꯤꯕꯣ ꯗꯥꯁꯅꯥꯒꯤ ꯊꯃꯣꯏ ꯀꯥꯏꯅꯕ ꯅꯠꯇꯤꯌꯦ ꯁꯅꯔꯦꯝꯕꯤꯒꯤ ꯊꯃꯣꯏꯒꯤ ꯃꯈꯣꯜꯒꯤ ꯄꯥꯎꯗꯝꯅꯦ ꯀꯩꯅꯣ ꯂꯤꯟꯊꯣꯏ ꯅꯪꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯆꯜꯂꯤꯕ ꯄꯥꯎꯈꯣꯡ ꯃꯌꯥꯝꯁꯤꯕꯣ ꯄꯥꯎꯈꯣꯡ ꯅꯠꯇꯤꯌꯦ ꯄꯥꯎꯈꯨꯝꯅꯦ ꯁꯅꯔꯦꯝꯕꯤ ꯋꯥꯈꯜ ꯇꯥꯔꯦ ꯃꯥ ꯍꯧꯖꯤꯛ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦ ꯗꯥꯁꯅꯥ ꯅꯪ ꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯍꯥ ꯅꯪ ꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯕ ꯈꯨꯝꯃꯣ ꯅꯪ ꯃꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ 하요 리토이 난 하이도 ꯑꯁꯦꯡꯕꯅꯦ ꯑꯁꯦꯡꯕꯅꯦ ꯙꯥꯃꯅꯤꯗ ꯀꯧꯔꯒ ꯂꯩꯍꯧꯋꯦ ꯆꯠꯂꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ 림비 ꯑꯩ ꯉꯁꯥꯏꯗꯩ ꯇꯥꯒꯦꯟ ꯇꯥꯕꯅꯦ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯒꯗꯕ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯆꯠꯂꯣ ꯗꯥꯁꯅꯥ ꯆꯠꯂꯝꯗꯥꯏꯁꯤꯗ ꯁꯅꯔꯦꯝꯕꯤꯕꯨꯗꯤ ꯑꯃꯨꯛꯇ ꯎꯅꯕꯤꯔꯝꯃꯨꯕ ꯁꯦ ꯂꯤꯟꯊꯣꯏ ꯑꯩꯁꯨ ꯃꯥꯅ ꯅꯣꯔꯃꯦꯜ ꯇꯥꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯎꯁꯨ ꯌꯥꯝ ꯎꯅꯅꯤꯡꯉꯦ ꯋꯥꯔꯤꯁꯨ ꯌꯥꯝ ꯁꯥꯟꯅꯅꯤꯡꯉꯦ ꯑꯗꯨꯕꯨ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯂꯣꯠꯂꯝꯕ ꯁꯛꯁꯦ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯩꯕꯨ ꯑꯁꯦꯡꯕ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯕꯨ ꯎꯕꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯁꯥꯎꯒꯅꯤ ꯑꯩ ꯎꯅꯔꯔꯣꯏꯒꯦ ꯗꯥꯁꯅꯥ ꯃꯈꯣꯏ ꯀꯅꯥꯝꯇꯅ ꯗꯥꯁꯅꯥꯕꯨ ꯁꯥꯎꯕ ꯂꯩꯇ꯭ꯔꯕꯅꯦ ꯗꯥꯁꯅꯥ ꯎꯕꯗ ꯃꯈꯣꯏꯅ ꯍꯦꯟꯅ ꯏꯀꯥꯏꯔꯗꯕꯅꯦ ꯗꯥꯁꯅꯥꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯔꯤꯕꯤ ꯁꯅꯔꯦꯝꯕꯤꯗꯣ ꯍꯧꯖꯤꯛꯁꯨ ꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯂꯩꯁꯥꯔꯤꯕꯅꯦ ꯍꯥ ꯑꯁꯦꯡꯕꯒꯤꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯕꯅꯦ ꯋꯥꯐꯝꯗ ꯅꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏ 하요 ꯀꯅꯥꯅ ꯍꯥꯏ ꯃꯣꯏ ꯃꯃꯥꯅ ꯄꯨꯝꯅꯃꯛ ꯍꯥꯏꯔꯛꯑꯕꯅꯦ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕꯩꯔꯣ ꯅꯪꯅ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯅꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯍꯧꯖꯤꯛꯁꯨ ꯂꯩꯁꯥꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕꯅꯦ ꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯍꯣꯏ ꯂꯤꯝꯕꯤ ꯑꯩꯅꯗꯤ ꯊꯦꯡꯉꯦ ꯉꯁꯥꯏꯗꯒꯤ ꯃꯄꯥꯟꯗ ꯉꯥꯏꯔꯤ ꯅꯪꯅ ꯊꯋꯥꯏ ꯁꯥꯗꯅ ꯑꯗꯨꯗ ꯀꯩꯗꯧꯔꯒ ꯂꯩꯔꯤꯕ ꯂꯤꯟꯊꯣꯏ ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯣꯏꯅꯤꯅ ꯁꯥꯟꯅꯔꯤꯗꯨꯕꯣ ꯊꯦꯡꯉꯦ ꯍꯥꯏꯕꯅꯦ ꯑꯩꯅ ꯊꯦꯡꯉꯦ ꯍꯥꯏꯔꯒ ꯊꯦꯡꯉꯦ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ 이제 ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯔꯤꯄꯣꯔꯇꯤꯡ ꯇꯥꯏꯃꯤꯡꯁꯤ ꯌꯥꯗ꯭ꯔꯦ ꯑꯩ ꯅꯪꯅꯕ ꯂꯥꯛꯆꯔꯒꯦ 이제 ꯀꯩꯅꯣ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤꯀꯣ 이제 ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ ꯃꯥ ꯃꯀꯣꯛ ꯁꯣꯛꯑꯒ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯩ ꯍꯥꯏꯕ ꯑꯗꯨꯒ ꯅꯪꯅꯒ ꯊꯋꯥꯏ ꯌꯥꯎꯕ ꯁꯥꯗꯅ ꯅꯁꯥꯗ ꯆꯦꯜꯂꯤꯕ ꯏ ꯐꯥꯎꯕ ꯄꯤꯊꯣꯛꯏ ꯁꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ 이제 ꯃꯥ ꯍꯧꯖꯤꯛ ꯑꯩ ꯇꯥꯅꯤꯡꯗꯦ ꯁꯨꯡꯇꯥ ꯇꯥꯅꯤꯡꯗꯦ ꯑꯩꯅ ꯃꯥꯒꯤ ꯋꯥ ꯁꯨꯡꯇꯥ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯄꯨ ꯅꯪ 마기 탁다 한다라게 하이리브로 이제 마 hꯧ직 술로 홍드리 하예 말로 홍발로 홍다바 이 중따 따닝데 이제 마기 학다 끼났죠 이마 이빠나 탐비람바 용맹골도 연톡라가 아이코이나 마펌치들 레락리버세 아이나 까다이다 까리 쇼이키가 되게 하이두나 용파우보 반드나 레이리버세 낭다보 미오이라바디 하이두나 와나 셈자락부 났죠 이제 ꯑꯗꯨꯒꯤ ꯃꯍꯩꯔꯥ ꯍꯥꯏꯕ ꯅꯆꯦꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯤꯕꯁꯦ ꯌꯥꯔꯦ ꯑꯩ ꯈꯪꯉꯦ ꯅꯪ ꯏꯆꯦꯅ ꯍꯥꯏꯕ ꯏꯜꯂꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯏꯆꯦ ꯂꯣꯏꯅ ꯈꯪꯉꯤ ꯅꯍꯩꯅ ꯁꯤꯡ ꯍꯩꯔꯦ ꯅꯔꯣꯝꯗꯣꯝ ꯍꯤꯡꯕ ꯉꯝꯃꯅꯤ ꯁꯤ ꯅꯠꯇ꯭ꯔꯣ 이제는 하이리고 그이노 ngасidi 사나렘비나 이제다게 했는 뭉시래 하이바 나트로 마기다먹다 낭 힝망한 만이 하이바 나트로 이제
이제나 하이비리시부 까이노 ꯌꯥꯔꯦ ꯅꯪ ꯅꯆꯦꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯃꯒꯗꯕ ꯅꯠꯇ꯭ꯔꯣ ꯏꯆꯦ ꯀꯧꯔꯛꯀꯅꯣ ꯉꯁꯤꯗꯒꯤꯗꯤ ꯅꯪꯁꯨ ꯅꯪꯒꯤ ꯊꯣꯛꯄ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ 이찔릭과 아무 하나 태어나다봐 우나다봐 오해라서너 아이 잘래 아이 란자래 이제 아이 란자래 이제 타도 이제 아이 란래 이제 아이 란자래 이제 너빠 봉땅 악비유 이제 너빠 란자래 이제 아이 이제는 야다봐 타박 아무 하나 동제로 이제 아이 마기 와칼 다독제라게 이제 아이 와삭도 나이제래 이제 아이 마부 아무 하나 닝싱하로 이제 이제 아이부 찡두나 뿌로 이제 너빠기 코치 빠이두나 뿌로 이제는 아이부 찡두나 뿌드라바디 너빠기 콩치 탕망함들 이제 너빠부 찡고 이제 너빠부 찡두나 뿌로 이제 Mani, ipamo kayo daw lagi. Mitpango Mani. Kasi daw di iche. Reporting matam tiyang karni iche. Chachi iche. Adunida na. Chachi iche. Nagpamasahay tati. 다만이 sana nangi dairi se amda pubiku 이제 이 다이리 가오람매 Laisa horasanu tayo po. Mangsakrasanu kayo daw lagi. 이제 다이리 세 너빠기 타와이니 아도 이제 아이 알아게 리제 오로서노 amukdang aibiku o ije aigi irani sana yajare se dairi se amda pubiku o dairi se lehoramadi ay damani mo punjigi kauba ngamaroyin please ichi ichi Chalo Mani. 이제 Chalo. 다만이 당아이보 눅시드러버 세 아요 당아이보 눅시드러버 당아이보 가오방한 마드라 하이바 세 아요 하이바네 렘비 아이 낭무 눅시에 아이기 타모이기 모콜세 낭 따게라 렘비 아이 낭무 눅시에 렘비 Be